Imes pagamiyeng tabiriba simbo ahan mutada binitana taram noksa bagaloyna kurumjari. Hojik pagdamasigi maroy pau pijari. Hill Leaders Day amasung miyamgi numit thoram district singda pangthoknakre. Leibak asigi tumgi laibak asigi ngasigi mahiroi singna lepkadoribani haina Public Works and Youth Affairs and Sports Minister Govindas Konthokjamna phongdokre. Numit dini sutharakpa National Hawkers Federation gi mifam masi loisinkre. Loina Thoksom Pradhamani First Division Football League Tournament 2023 की चैंपियन PFC न ओइख्रे मपुंग पालो बिरसी सलिबा जनवरी था से डिस्ट्रिक्ट हिल लीडर्स अमसुंग मियांगी नुमित थोरंगसी DC कॉम्प्लेक्स सांदेल की मिनी सेक्रेटरीट ता पांथोक्रे हिल लीडर्स डे अमसुंग मियांगी नुमित असी इंग्लिश नंगी तरा तरेता स्टेट चीफ मिनिस्टर एन बिरेना सिंह अमसुंग तमानी की मरकता तो खाई तारिबसी अमतो ओइना पुंचिना बगलोयना चौखट थोरंग सिंह पाइखट बगलोयना मियांग थेंगरिबा समस्या सिंह खंगदोकना पीबे याबा मतेंग सिंह पीननबगी पंदमदा होदोकिबनी ngasi sandel da pangthokiba tharamaduda deputy commissioner mayang number Rajkumar tongan tongan ba department singi makhada paikhat pa scheme singi beneficiary singda water filter yoga mat medicine plant house mat poly house mat amasung guest award yenthoki Tharongi sharamo oina tongan tongan ba school singi mahiroi singda uniform sung lari sing chu yenthoki loina health social welfare Agriculture, ICTS amadi atai department kaya gi department singna district sigi miyam da department singa dugi thabak thoram singi matang da su khangan ki amadi health department na lem na medical checkup tawre na covid vaccine chu kapki nasi tharamadu da ADC Sandel Muhammad Firoz Khan district adugi subdivision singi SDO singna miyam ga wari watai tawduna hiram kaya da khanana ki ngasi Manipur yang phang kudingda pangthok nabagum district administration ziri bamna sidina chingdong lekai da leiba DC office complex da miyangi numit mapung phana pangthokre miyangi numit ka marilena horticulture and soil conservation department ziri bamna khangalaba beneficiary amada sprinkler pump set ani yenthoki nagalamrongda agriculture department of farmers card renew toki CAP and PD na National Food Security Act ki makhada khangalaba beneficiary anida ration card chingen thoki loina social welfare department su khangalaba beneficiary kuntrani panda CMSD card chingen thoki miyangi numika marilena DC Jiribam W Malanga ba sengaina pawmi sinna wangal dina hai numit asida district administration na pangtholiba miyangi numit asida miyamna matam chana thopiratuna kanaba singa silobiu loina lakadariba Republic Day 2023 thoramdasu miyamna matam chana thorotuna saruk yabiduna sauna mai pakpo ohenbiyo haina appeal tawki miyangi numit thoramasi Bisnupur district oina su pangthokre district administration Bisnupur na sinda ngasi mini secretariat Bisnupur ki complex da leiba Panchayati Raj Conference Hall da pangthokiba miyangi numit thoramadu DC Bisnupur L Bikram ADM IS Bobby Sharma SDPO Bisnupur Manoj Prabhakar CMO Bisnupur District SDO BDO amadi district level officer singchu saruk yaki Masigi miyangi numit thoramadu district tongan tongan ba municipality sing amadi gram panchayat tagi lakpa praja singna makoi gi awada pa apam pam da amadi atai tonghaning ba thabak sing marlina ba official sing da amadi DC Bisnupur da phongdok pagi kudong chabasu piki Tharamadu ki sarab hoina district sigi manung da leiba department singi stall sing hangduna praja miyam da kudong chaba kaya su phanganki Republic Day ki mangoyna Imphal West Commando na left satharakpa section thorangi makha chatharakpo oina ngasi ayu pung 3 dagina 3 makhai phawba Nagampal Sinjubal leraki akoibada operation chathakre operation da bara da leiba yauna yum maudragi miyoi bail out manga yauna jammarpu verify tawki miyoi amata phakide hairi ayu pung 9 dagina 9 nifu phawbana Nagampal Naganala
Bora gali amadi kasturi thong ya kwabada operation chathabada punna miyoi chang kun verify tauki maduda miyoi tara maridi masagi saktak se puthokpa ngamdabadagi makha taba verification idama city police sanda sinakre hairi Amaramda ngasi nungtil pung 6 minit mga tabadagi na pung 6 minit ipung nga pauba nagamapa naganala jala crossing ya koiba kalibari area Punsi Kaitel amadi PG pen ki akoibada miyoi chang hundra rom verification chathaki maduda bell out ama yauna miyoi nipan di masagi saktak se puthokpa ngamdabadagi makha taba verification idama city police station da sinakre hairi Leibak asigi tungi leibak asi ngasigi mahiroi signal lab kadoribani masida oza singi su thodang yamna chawi haina Manipur lenga ki public works amadi youth affairs and sports minister Govindas Konthojamna phongdokre wapam asing asi Thobal district ki khangabok leiba KM Blooming Higher Secondary School lingkhat khiba sahi kunthra manga mapung pharak pagi thoramada atheba mitung legi warolda minister Govindas na phongdokibani KM Blooming Higher Secondary School complex na pangthokiba thoramada education amadi law and legislative affairs thongaujam Basantu Kumar Singha Wabagai Kendra MLA Usam Deven Singha Council of Higher Secondary Education Manipur Secretary CS Beren Singha Board of Secondary Education Manipur Chairman Akham Joy Kumar Singha Department of Secretary RIMS ki Head Dr. Professor R.K. Lenin Singha amadi KM Blooming Higher Secondary School ki Founder cum Chairman Kundrak Pam Manager Mangana Mathangsina Thorom Mapu amadi akana mithunglan sing oina saruk yaki Minister Govindas Konthojamna hai Leibak asigi amadi lamdam asigi tungi leibak ngasigi mahiroi singasina samada sama lepkadoribani afaba mating leiba haitoi singthoiba mahiroi puthokpa haiba asina ngasigi oza sigi khutta leiribani mahiroi sinasu oza haibasi ishordagi su hena lumna lopham thoi maramdi ozana takpi tambibadagi ishor lei haiba khangbani maram asina chakhatpa tangdu leitaba ireiba iramda amagi damakta oza sing amadi mahiroi singna Chap manaba thogang lobiyu loyana mahiroi sina matam leba kibikta thogalon khangba chatgadabani haiba wafam su thamki Ishorna koi se sema ko matam da gyan punama akoi da happa ga semeda ni haiba gyan punama sina mapung phaba mioi ama koi na labugi da makta adula education haiba se koi di yorpa adu Makoi will activate the Gomadi Dakar. Yet the teacher did not introduce the board. Board would have been realized by the student. Education Minister Thongaujam Basantu Kumar hai Manipuri mahiroi singasi talent yamna lei talent singasi mapung phana sembat naba pandamda India da ahaboina gifted child scheme koba ama hodok lagani scheme asina pithorak pagi magul leiba angang chama khangalaga Tongana hostel amada thambani aduga makhoi ki talent sing adu sengbatkani masina angang sing adu sahi manga taragi matungda Nobel Prize winner phawo oirakpa yabagi thakta sengbatkani haiki loina labda masi tongan balol gi dialectorate tambagi scheme amasu hodokre masna sing amasung tamai khoi masel hena nangsina ba ngamlagani haiki Tharamaduri Saramoina School asigi founder members sing oza sing thodo hendolaba mahiroi sing non-teaching staff sing amadi ban owners drivers sing da asamba kudol pigunai kai kumnaba utki Swasta project ki makhada Central GST Commissioner Imphal gi sentangna District Sports Association DSA Kasing ki playground office manata saba water reservoir ngasi CGST Imphal gi Joint Commissioner L Prabhunanda IRS na sangakre ngasi gi sangabai tharamadi da CGST Imphal gi Deputy Commissioner Rajiv Kumar Yankom IRS Superintendent Singh Warangtim Inaudon Kelufeng Amadi T. Ribasu Sarukyaki CGST Nasi Gumamate Nasi Pangapagidama District Sports Association Kasing Maike Dagi Department Nasi Gumadi Masi Office Staff and Butagalakli Police na police ki mathakta tatha inquiry pair oiba inquiry mo oiroi haina khali maramas na lenga asi cabinet atubada phamduna independent body CBI gumbada sinahaninge haina MPCC gi legal department ki vice chairman Rabi Khan na phongdokre handak tamore dagi tholakpa commando gi tipama dagi yamraba drug konana phakiba aduga mari lena ba ke CBI da sinau haina dabi toraduna ngasi BT road da leba congress bhavan mamangda wakat mi phama chathakre
Wakil mifam aduda MPCC ki tongan masagi luchingba kaya amadi karmisina charuk yaki. Wakil mifam asigi matangda Rabi Khana paumisingda hai handata Kasing Police na Commando Team ama drug kona phakiba aduna Police ki morality da yana chawna singnaba ama oire hairiba singnaba si nahaki amadi matamatanggi oiba issue ama namsinkiba amadi agenda ama da nathaiduna tathakiba tarabadi madu praja ama oina amadi MPCC ki thomi ama oina pamjade maramasna hairiba case asi Hongi Thausa Puriba Manipur ki CM N Biren na achoba responsibility ama lohaningi loyena case asida senari ba khudima cherak phanganaba independent body CBI gumbada investigation tawhanba pami haina mahna makhata ki ekoi palenda fariba sujamlo badrak ki case sidadi cheneriba case si ekoi central investigation team ama haibatare independent body maruina CBI gumbada sinaraga freely masi investigation tawhanba pami aduga state lengakna masida chenaramgani haina singnaba khudingmakto state police na investigation tawragadi madu kauraga court madugi dandi piningai honabda khudong chata mayam laigani na hauji paliba lengak asina war against drug haina sangsiliba khongjang asi thamoi sengna sangsinbani haibataragadi masigi case asi CBI da sinabiu Nini Sumasatara All India Yoiba National Hawkers Federation in Mipamasi, Moranda Leba INA Martyrs Memorial Hall the Loisin Cray, Nasi Lusimay Tamada All India National Hawkers Federation, the working president Ali Bekri, Federation General Secretary Shaktiman Ghosh, All India Women National Hawkers Federation, the General Secretary Anita Das, Federation Joint Secretary Ketri Tamana, Mitume Oyasarbyaki, Taramaduga Marilena, All India Hawkers Federation, the General Secretary. Shaktiman Ghosh na hai Manipurda nupi sing khaktagi oiba ima kaithalama government na sabiduna thambiba sing tamak Manipur government ku thagajari lakadari balising ani kunmari da Delhi gi Ramlila ground da street vendor bioi lak amai hena puduna government na street vendor sing da thambiba athing badu lothokpiu street vendor sing gi hak phanganbiu haina numit marini mass sammelan tawjaragani loyana parliament power rally chatkani Amaronda online shopping na street vendor imung kayagi jakhaw thadat pire online shopping hangliba singi mathakdasu wakat thangalagani loyana khongjang jangsilagani haina makhata ki Nasi giloisan mani thamada India ki tongan basta sing lakpa miyoi sing amasung Manipur ki tongan pham degi lakpa nupa nupi kyasu saruyaki Future of sports in Manipur with fair play haiba hiramda nomageba discussion come seminar among us the Kanglai Park Kanbalut Sinuna Major Kuldaleba Manipur Press Club da Pantokre discussion come seminar Siginum Borona FGRS member Indian Mountaineering Foundation ge Asoka Fellow Yambem Labana Piki Tonga session ahum thongna Pantokiba seminar dugi ahan session da Olympian KSIS Toiba Manipur Judo Association Secretary S. Indra Kumar Rowing Federation of India National Representative na Marik Chumba PAODAM Singh Thamki Ani Subhasasangi Oina MOA gi Vice President Obedanatana Manipur Rifle Association President M. Rajendra Singha Hockey India ki former President Gyanendra Ningombam Manipur Archery Association ki former Secretary C.S. Tarun Kumar Singha Sports Commentator Ratnaswari Goshai Mayum na makoyo oiba wakalon Singh Phongdoki Ahum Subhasasangi Oina Manipur MSA Karate Association President Kiran Kumar Thangjam Hockey Manipur ki Secretary Lai Mayum Basanta Sharma All Manipur Polo Association President Sarat Ponsham Sports Commentator Sarat Chantiam Amadi Danabi Lai Sharma Tongan Wakalon Singh Thamki Discussion come seminar asigi President as the Human Rights Commission Manipur ki former acting chairperson Khaidem Manina Oiki National Language Oiriba Hindi bu Hagolakliba Mahiroi Singda Hayan Bada Hindi Teachers College ki Oza Singha Asoba Thodang Lobiyu Wapamasing asi Government Hindi Teachers Training College ki Trainee Union Amadi Third Semester ki Trainee Singha Panthokiba Freshers Meet ki Thoramda Atobe Mitunga Saruyakiba Thamaiban LC ki MLA Khumuk Cham Joy Kishan na haikibani Mana Makhata na haikibada Bharat ki manungda Hindi Lord asina Pau Phaunabada yamna maruoiba maramna mipum khudimakta Hindi lon phajana khanganbagi tangai phadaba leiri
ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯧꯕꯤꯅꯕ ꯍꯥꯏꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯌꯧꯔꯛ ꯄꯤꯔꯗꯨꯅ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯄꯤ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ NEP 2020ꯒꯤ ꯃꯇꯨꯡꯏꯟꯅ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯤꯟꯗꯤ ꯁꯕꯖꯦꯛꯁꯨ ꯌꯥꯎꯔꯛꯀꯗꯕ ꯃꯔꯝꯅ ꯂꯣꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯩꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁ ꯆꯜꯍꯜꯂꯨ ꯍꯥꯏꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯟꯗ꯭ꯔꯥꯛꯄ ꯑꯃꯗꯤ ꯇꯥꯡꯈꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ STDCMꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯜꯍꯜꯂꯨ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯑꯊꯨꯕꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯁꯦꯟꯇꯔꯗ ꯊꯥꯒꯗꯕꯅꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯔꯦꯂꯤ ꯆꯠꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯃꯅ ꯍꯥꯏ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯔꯤꯀꯃꯦꯟ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯥꯕꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ CM N ꯕꯤꯔꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯊꯨꯕꯗ ꯊꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 7ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛ ꯃꯈꯥ ꯂꯩꯀꯥꯏ ꯁꯪꯂꯦꯟ ꯃꯅꯥꯛꯇꯒꯤ ꯁꯥꯏꯈꯣꯝꯕꯤ ꯁꯥꯟꯇꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯋꯨꯃꯦꯟ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯥꯏꯈꯣꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯏꯈꯣꯝ ꯕꯤꯅꯣꯏ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 7ꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯥꯏꯈꯣꯝ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯅꯣꯏ ꯊꯧꯕꯥꯜꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯔꯠꯇ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯁꯥꯟꯇꯤꯒꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯩ ꯍꯥꯏꯕ ꯀꯨꯃꯥꯔ ꯑꯃꯗꯤ ꯕꯤꯅꯣꯏ ꯕꯦꯜꯗ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯥꯔꯖꯁꯤꯠ ꯑꯊꯨꯕꯗ ꯊꯥꯡꯒꯠꯇꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯥꯟꯇꯤꯒꯤ ꯃꯤꯁꯤ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯨꯕꯗ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯔꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯕ ꯂꯩꯅꯥꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯈꯔ ꯋꯥꯠꯄ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯔꯊꯣꯄꯦꯗꯤꯛ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯅ ꯃꯣꯏꯔꯥꯡꯗ ꯔꯨꯔꯦꯜ ꯑꯦꯟড ꯑꯣꯔꯊꯣꯄꯦꯗꯤꯛ ꯑꯣꯁꯇꯤꯑꯣꯄꯣꯔꯣꯁꯤꯁ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯔꯣꯡ ꯕꯣꯟ ꯁ꯭ꯇꯔꯣꯡꯒꯔ ꯅꯦꯁꯟ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯟ ꯑꯣꯔꯊꯣꯄꯦꯗꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯆꯦꯔꯤꯇꯦꯕꯜ ꯍꯣꯁꯄꯤꯇꯥꯜ ꯃꯣꯏꯔꯥꯡ ꯑꯅꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯦꯁꯅꯦꯜ ꯆꯦꯔꯤꯇꯦꯕꯜ ꯍꯣꯁꯄꯤꯇꯥꯜ ꯃꯣꯏꯔꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯞ ꯑꯗꯨꯗ Indian Orthopedic Association IOA की President Dr. Atul Srivastava, IOA Rural and Social Orthopedic Committee की Chairman Dr. Buhan Committee की Dr. Ranjit Ram, नेरोसा की कन्वेनर डॉक्टर M नंदो सिंगामदी IOA की स्पेशलिस्ट डॉक्टर सिंगामियांगु बॉन टेस्ट तबना लायंग बगलोयना हिदा लांथक सिंसुलेम न पीखी ओइनाम एसी की मनुक चनलेबा बिष्णुपुरगी चंगबा खोइजुमान खुंगंग असी हौजे हौजे ओइरिबा लंबी की फिबम असी याना खुदोंग चाद्रे लंबी असी ब्लैक टॉपिंग तौरगनी हाइना सही अनि हुंगी ममांगदगी होंदा खरा सेंबा होरमलगा मखाताना सेंबिरतबना हौजे फिबम याना सोक्रे ngasi tha amagi manungda lambi asi samjin bidrabadi mari leinaba department singda khongjang changsilagani haina global science club khoijumani secretary laitonjam patel jitna lamdamadui miyang mahut sinduna phongdokre ngasi lamdamadui miyang ga pammi singa loina haiba intervillage road asi yengsimbe khongjata secretary L patel jitna makhata na phongdokibada manipur government rural area amadi mafam kayada PMGSY scheme yauna makhal kayagi road construction project and policy program kaya paikalabasu oinam SC ki khoijuman khunggang ki praja singi damaktadi hokiba sahi ani ahum asdadi leikhom leinam upul concrete pothole kaya galo iroina duna masi phawa hingli masida sontana tongi gambi oigadoriba naujariba mahairoi sing स्कूल चतो चसिन दा ललोइटिक तौजरिबा vehicle service तौरिबा सिनामदी अनालय की चतो चसिन दा एक्सीडेंट ना चिंबा थोनिंदबा थोदोक के थोदुना फिबम फत्रबा लंबी के अवाबा सि मायोक नदुना खोइजुमान की प्रजा सिना ngasi phawba hingli lambi asi sembagi thabak kanana paibano haibsu khangdre haina makhata ki वांजिंग तेंथा केंद्र की मनुक चना नेशनल हाईवे 102 दगी किलोमीटर अनि मखारोम संगसिलगा लेबा फुंद्रई खुंताबा लंबी की नाक येते लेरिबा इंडस्ट्री सिंग हसिना मरम ओइरगा खुनासी के मतंगाइरबा लंबी असि फिबम अदुकी मतिक सोक्ले इंडस्ट्री सिंग हसदगी थोर थादोरपा मैखु अमदी उपुल सिंग हसिना खुनासी की मियोय सिंग
Haksan soningai oibana industry singasi atopa mapamada hongdok pikinaba lenga na thauram lokhapiyo haina khunasi khunjasina phongdoragli ngasi phundrai madrasa complex da miyang oiba mifam pangthoraduna Young Generation Philanthropy Club Phundrai advisor Mohammad Sher Khan phongdorakpada minority community mi lising mari hena leiriba khunasigi amata ngairaba lambi asigi nagyata ply amadi brick fill chalaiba industry mari lei Hariba industry singasi achauba gari singna toina chatochasin tobana lambi asigi byo ka hena soble loyana industry singasti thadarakpa phatraba mekhu asnasu lamdamasi praja singi hangsangsu anaye kaya yoram kadra haibagi mi paibasu foundere maramasina Marilenaba authority na hariba industry singasi mafam chaba topa mafama hongdokinaba thoram lokhapiu loyana Industry salariba singi gariya soba singasi su kudaktagi lambi asida satpale piu maduda tholakpa apapata daita punama gari mapu singna pujagadabani hainasu Sher Khana phongdorokhi Olympian wrestler amasung lisingani kunithoi Commonwealth Games gold medalist Bajrang Punia haikibada makhoi ki demand phanganaba Wrestling Federation of India WFI gi mayokta Chathariba khongjangbu mateng pangbinaba Prime Minister Narendra Modi Home Minister Amit Shah amasung Union Sports Minister Anurag Thakurda appeal tawkhre WFI amasung Federation Chairman Brice Bhushan gi mayokta sangsuliba khongjangda wrestler Binas Rogat Bajrang Punia Ravi Dahiya amasung Deepak Punia su yauki WFI President amasung atai kosina nupi wrestler singda sexual harassment pi haidina maral sikibagloina WFI bu amohana semdoknaba demand tawki aikoina khongjang sangsileba si Wrestling Federation of India gi mayok khotadani WFI na khongjang asi political issue onthokri protesting wrestler singna Indian Olympic Association President PT Usha dasu letter ikre protesters singna makhoi masagi career singi rifnorodba aikoini young wrestler singi dama khongjang asi sangsilebani haiki WFI Chairman adi wapamasi political conspiracy ni mahak masih chubada expose tawragani haiki sanabagi pauda Jiriba High Secondary School ki playground da All Jiriba Sports Association asinina January ta mapandagi sanaba hokiba Thoksam Radhamani First Division Football League Tournament 2023 ki final match da PFC na JYC bu goal Maria Mada Maitiba biguna PFC na champion oikre aduga JYC na runners up tahore ngasi ki match asida ahan bahap amangda PFC ki sanaroi Lepmilu jersey number 10 na kuntra suba minute da goal ama sanduna pass up amangda PFC na jersey JYC bu goal ama sinoda mangjin thaki second half matungda JYC ki sanaroi Langkomu jersey number 17 na humpu suba minute da goal ama sangki aduga PFC ki sanaroi Lepmilu na jersey number 10 na yankayamadi humdrom de suba minute da goal ani janki Paula Lan jersey number 7 na Humputara suba minata goal ama sandina PFC ki puna goal mari chandina mari amada PFC na mai paki loisin bagi taramida rike SPM movie singa president All Jiriba Sports Association president Ambrosia Kanta singa madi trophy donor TS Joy Kumar singa na mathang sina CBS president madi donor oyuna sempe madi runner up top singda manamathum sing yantoki Huzarabada Maroya Pamukana Pijari Hill Leaders Day amasung miyamgi numit thoram district singda panthok na kre Lebak asigi tumgi laibak asigi ngasigi mahiroi singna lep kadoribani haina Public Works and Youth Affairs and Sports Minister Govindas Konthozam na phongdokre Numit dini tutharakpa National Hawkers Federation gi mifam masi loisin kre loyana Thoksam Radhamani First Division Football League Tournament 2023 ki champion PFC na oikre. Nagsigiti PAODAM pizaba matang asaloisin zare miyang tabili basin guru kurumzare.